Ngasisu Kangleipak Knowledge Channel na amuksu pudun laksari Kangminasi angakpasing Ngasigi hiram asidi siraga punamak loirabra haibsi Aikhoigi haksang asina taibang pala si tharokuna chatkhrabasu Aikhoigi wakhal haibadi brain asidi siu haiba yadri siraba matung brain asina minute Tareti sontaduna lehori haibsi Khangadabadi minute taret adugi manungda mahakna kari tawibano haibsi Angakpani minute taret tugi manungda mahakna nangi haukraba thokdoksing amatta chithadana mathang manau naina ningsingli haibsi matang sida phagi oina panjarabada nangna sikrabasu nangi lehori brain adubu wahaningdrabadi Nangi hinglingi pusida fataba thabuk tobiramganuko video asibu yangbiraga asigumba mahei knowledge asi kanai khangbiragadi pukning loksing oinaba mayamgi mafamdasu SOIDANA